ngasi numida wairam phongkiba kanglaipa kimera gi pause degi maru oiba pau khara khangasaraga miyamda khodo tamjige Jiribamgi Champranagar Maitei Khulda Thagalapa drone ama khulnga pho singna kapthakhrei Kuki metal sina ngahak leitena nomai ama de bong kapsilaktuna landara phom oiriba Jiribam district ki manung chana leiriba Mobu Maitei Khulge iraplamna dana leiriba Champranagar Maitei Khulgi nongtaki sarukta drone ani paichelakhrei maduda khulnga pho khunja singna drone amade double bere nomaina kapthakhrei haidei pause sina phangba paugi matung inadei ngara numida mobung amadi Champranagar ge nongtaki sarukta drone ama koi pai pajuna leiba khunja singna leiba uki adubu numida pung nipalom taba matamda maikai khangdana drone adu paithoki hairei maduna maram oiraga khunja sing section thorang lokhatuna leiki sera asida ngasi ayu pung 3 makhairom taba matamda drone ani Champranagar khulgi nongtaki sarukta paisilaki maduda khulnga pho singna nomai double variant sijinaduna drone ama kathaki aduga drone ama aduna mafam adudagi khulai thuna paithokre haire makha tarapa pauda chief engineer gi mayumda bom ama thamlam lei masakhang daba miyoi singna tunga tunga ba miyoi singi mayumda bom langsinduna pokai hamba amade nomai kapsinduna makha tana adumak satharakli thaudok sing asigi manung chana ngasi ayu Imphal East District ke Lampeng Police Station konba Laifam Sifai gi Chingmai Longmai Khulda Leiba Manipur Lenga ki Water Resources Department ki Chief Engineer oina thawpuri ba Remai Aramai se yangkhagi mapan apopo leikhidraba kadai khogi mayumda bom ama sakhangdaba singna thamjilam le hairi bom thamlam le haibagi pau police da pibaga lunina bom adu ngasi ayu pung 12 minute kolom taba matamda police ki kanguna aso engam yaudana laukthokre hairi hauji phawbi oina kanana kari maramgi damak thamlami bada haiba chap chaba khangba ngamdrei adum oina ma selgi dimanga mai leinaramba yai haina thajanari makha tarakpa pauda yambem laba amasung danarbe ko na bell pikhrei haukiba ningthokaba numiki numidang pung 4 makhairom taba matamda uripo yambem laika de leiba masagi yumdagi Imphal West District Police na fakiba JJP ki president yambem laba amadi mahakaloina bani haiba tera amudo lerektagi khurai jamdanabe Elias Tony ngasi CJM Imphal West ki court pothoki bagalunina ko na bell pikhrei police ki maikai degi makoi anibo numitara ga mangani judicial custody remand pibinaba court haiki adubo ko na bell pikibane yambem laba amadi khurai jamdanabe Tony leba phokpa numita duty magistrate ta pothoki bagalunina numit ni police custody that remand lokibane hairei makha tara poina kangla pau degi maru oiba pau khara khangasaraga miyamda khudo tamjige Kuki Khulda changkiba amathiba khangkidrei haukiba October 9 de Imphal East ki oyumpa awang lekai degi wakhal khara khara soiraba miyoi ama pukhaw terapo mamangda leiba Kuki Khulomda changkiba degi ngasi phawba langla langjing khangdana leirei ngasi phawba thiba khangdana leiba miyoi ase yungkhaibam santi chai humpuga mari apopa lekhidraba khamba kawi imung manungdagi phangba pawgi matung inna ma wakhal matek matek choiduna leiraba miyoi nei haukiba October 9 gi ayu pung 12 rom tabada pukhaw terapo mamangda leiba brickfield lomda sakkiba labokta thabak suduna leiba khunja singna una hauki brickfield adu hendolaga satang milai haina kauba Kuki Khul amalai ma hariba Kuki Khul asida changlamgani haina sajanare imung manugi maikeidegi tekte kadana thadokpir au haiki makha tarak poina pauniko pause degi maru oiba pau khara khangasaraga miyamda khudo tamjige NPP gi luchingba ani yauna miyoi mapang congress changlakpade MPCC na harau taramna okhrei hauji lamdama sida thoklibi iranga sida BJP ni luchingba lenga asiga puna chaminariba MPP gi MLA singna lenga asida makhatana sawakadra natraga sawal oidra haibagi wafam kaya leiringai cherakta ngasi NPP gi luchingba ani yauna tunga ba miyoi mapan Congress party da yaukhrei ngasi Congress changkraba NPP gi luchingba ani edude Manipur Lengakta Minister from Phawbo Oiramlaba haukiba tagani thoisuba Manipur Legislative Assembly Mikalda Kaisamthong Kendra de NPP gi mirep oina mikal thina khibai Aljayant Kumar amadi Singjamai Kendra de NPP gi mirep oina mikal thina khiba Oinam Roman amadi Khurai AC gi ex Jila Parishad member A Okendro Andro AC gi social worker Eldiren Elias Bobo amtu amadi MGO gi secretary amadi president oiramba Wangkai AC degi TS Zone Singjama AC gi ward number 17 gi S councillor RK Sachi Singha amadi ward asimakta degi ward member O Nilasan amadi
Ward number 16 El Romenani makoibo taramna opagi taram amma ngasi BT Road ta laiba Congress Bhavan da Congress ki lusingba kayana saruk yaduna pangthokhrei makoi mapalbu ngasi nungtil MPC gi office pangthokiba taramna opagi taram aduda party lusingba singna Congress party gi lengyan yanduna harau tayamna okhrei taram aduda CLP gi lusingba Okram Ibobi MPCC ki president K Megachandra CWC ki member Gakhangam party ki lusingba atai lusingba sing amade MLA yauna thomui kayana saruk yakhi taram aduda saruk yakhiba CLP ki lusingba Okram Ibobi na hai lamdama sida thoklibi irang asi tha taraga taru henjilakhlei wato ama leirabadi madugi waros namadi soidina laikani maduba matam asik samankrei lamdama sida thoklibi irang asi loisinaba hotnabada miyamgi mateng su changi adubo central lenga angnes telenga asi mathau tohanba amadi mateng pangsimba changi haiki ngasi party asida thajaba thamdana changlakhiba singa sina party asige hana leremba mapangal degi hena kangkhapa ngamlagani haibo famsu thamgi makha tarak poina panam pause degi maru oba pau khara khangasaraga miyamda khudo tamjige border town morenga sidi Africa gi jungle ka pangka oire kuki narco terrorist singna maitei da atamna na landarak padegi more da khundari ba maitei singna mayum thadokuna tampak lamda hangleba relief camp singna changda phamlokduna lairakpa ngasi tha taraga nipan helakpaga lonina maina tumna cha kharaba border town moregi phibamasi mui leitaba asupa Africa gi jungle ga pangka oire mamang sei gi me ahum dagi tholakhiba kanuk irang asina maram oiduna border town more da khundari ba maitei singi yomai thaba yaung attack kaya chatharak padegi lanjen naduna tapaki mafam kaya da hangliba relief camp sing amade khangna chanabagi mafam singda changda phamlokduna karamba numita masagi yumda hanjenuna leiba phanglakadagi haina awaba kaya khangduna leiri yumthangna ba lebak Myanmar da lan tholakpa amade kuki narco terrorist singna maitei da atamnana landarakpadagi furup kangluk kayaga puna khundariba border town more asi furup kayagi lalo itiki mafam ama oirambani adubu ngaside mafam asida khundariba furup kaya amasu lalo itiki thabak lekhibadagi safagadaba mafam singna chanakhiba kaya yauri kuki narco terrorist singna chatharakliba lalasina more da puna khundaminaramba furup kudimakta asukumatik awaba chaithing piri makha tarakpa pauda security na khusukula kya fagatkrei tunga basing amasung tapaki mafam singda security force na thiba humgi thabak chathabada namai bom yauna makhal kayagi khusukula kya fagapangamkrei police tagi phangba pau amana hai combined security force na ngarang Imphal East District ki Sampha Hills area da thiba humgi thabak chathabada magazine yaudaba M16 rifles ama SLR ani .22 rifles ama countryman stun gun ama Carbine ani amasung magazine manga countryman 9mm pistol nipan amasung magazine kontra 2-inch mortar illu bomb taraganithoi fagatki loinana destro asima ke Langol Hill Luang Samam area dagi .32 pistol ani magazine yauba 9mm pistol amma hand grenade ani improvise ani inch mortar ani nongmai maru kontraganithoi asina singba khulakya fagapangamki tha asigi tare amasung nipandasu Imphal West amasung Bishnupur district ki sukula kya fagatki amaramda Bishnupur district ki Agezang village amadi uyok ki marakta leiba Inter-village road ta thiba homagi thabak chathabada IED grenade nongmai yauna khula kya fagapangamkrei Bishnupur ki SP ki SI Ravi Kumar ki miya makhada Bishnupur commando OC ki lusingba Bishnupur CDO BO Nipan CRPF number police station amadi Kuntrag homdo AR gi apamba team amana chathakibani phagalaba khulasing adu ngasi ayupung tarekha helakpada executive magistrate ke mamangda sis tawkhibaga lonana number police station khare hairi